Tamo, congratulations. Thank you. Thank you. I'm thora phajana to unasiko. Great success. Thank you. Mayam good wishes. Thank you. Mayam. No na. Han first time ona kabi bani. Stage praja na trust for what has a place. Karamba wafam da kogi development work to gani. Asi ahan bada Nambol kendra ki nuksijarwa praja miyam na ihakpu taran shuba Manipur Legislative Assembly the mihut amoina thagat pibidamakta ihakna yamna thamoi sengna aina Nambol kendra ki praja miyam ko aina puno ko aina thagat pa pongtokchari amasung lakhiba akhi chahi manga sida ai praja miyam gi damakta with sacrifice dedication angamba thakta ai praja miyam gi damakta dola doli party congress aduga BJP thidana Nambol kendra gi praja miyam punamakki damakta ai angamba thakta ai development program hona jagni hanai tokchari aduga hana tam turuk tongan ba bibak paidana kogi MLA oramaba ama maithi ba piramaga na asi nowna MLA orakpasida kai thamoy kai phabi aduga masi kamaina handle tawgi tu phondok masi aina khanjabadadi kogi Nambol kendra gi prajana change pamba awonba adagi change pambana maram oiraga youth singsida adugumba hojik phauda kogi lairiba employment ki oiro any sort of kogi development avenues phangdabduna maram oiraga koi praja miyam sina anouba MLA ama try tawningbagi adugumba mami ama ai ubu phangjaba engonda phaujai aduna aina haijaningbadi lakadorba chahi manga sida aigi site gi ai development ta focus tawraga youth singi employment phangnaba thabak phanghodraba miyam gi damakta ai youth singi damakta ai senthok lambi sinnaba amasung hauji kyamna aruba apigi leiriba issues miyam da discussion da yautana assembly da contribute tawduna Nambol kendra gi awar pa lei se highlight tawduna ai angamba thak ai honagani habi miyam da phongdokchari